पाउसेदा युमफम उइबमर उइब पाउ खरा अपडेट तौजरी लंगोलदा नौना खुलता सिनबा नौना युम साजलकपा आथेंबा थमख्रे माइतै लंगोल वेलफेयर प्रिजर्वेशन एंड प्रोटेक्शन कमिटी ना कोनबा मफम सिंगदा नौना खुलता सिलकपा अमदि नौना युम साजलकपा सिंग आथेंबा थमबगा लोइनना एरिया असिदा नौना युम सागे हारबदी कमिटी असिगी अयाबा लौगदबनी हना कमिटी असिगी एडवाइजर जुमनाम निमोल सांदना फोंदोखरे ngasi langgol ningthau legai da pangthokhiba pawmi singgunabada mahna makhatana hai maitei langgol welfare preservation and protection committee na langgol area da leiba ecology environment ase preserve amadi protect tawbaga loinana masida khundariba maitei community singi security amadi welfare gi damak thabak tawnadaba committee ase semkhibani hausik manipur da leiba fibam asida langgol ase yamna maru oiba ecology oivatanatana maitei lighting laisol amadi ekhoge cultural heritage ka yamna mari leina pa mafam amane marmaduna committee asna kolipa mafam singda illegal oiba mongda nauna khulta silakpa yum sajilakpa na singba tawbada committee gi ayaba yautuna tawba yaroi langgol area asi carbon sing joni haiduna imphal da thokliba pollution sing asi purification tawba khak natana ecology su balance tawfana maram oraga afaba nongsit piduna afaba environment amaso helibani mafam masida jiba panpak ya laibatan tana upal wafal su yam na marang kaina hauriba mafam mamane hariba mafam masida hausik thokni bi irang asiga mari lainan haukiba me ahum amade mari gi lonaba hingda lamai thabadagi koloraba mafam sing hausik te apukana mafung phana uwa sing ahudana pokning huna fajaraba langgol sing am oire manipur gi apunba lamgi sadani pan khakta oiba valley area asada community khudimak leiba yai adoba maidei community sing di adoba mafam sing da satpa yadaba leibana hojik leiriba lenlo asi semdok ko mathau dai aduba semdok pada matam sanglakpa yabana isa isana lenlo asi ngakna ba honagadabani masina lekai lekai ki club organization singnasu athingba thambiu haike makatarakwa atopa editorial ki kalam amada delhi gi angamba singda koknon ba ruling gi mla sing ki tambangam driba delhi khongsat nungnang ningai ne manipur da me ahumda kangduki irang thokraba madong Hamariga namit taraga humdoi ni rom haukraba asi phawbada law and order laksin phangamdaba phibam ama mayok nari thogliba irang asida miyoi sama humpudra manga gi punsi mangre yum lesing manga sama humpudra ni thoi amasung sani yangkai ga mari amadi laisang sama kunthra ga ni thoi mai chakre lakthokta buffer zone semduna irang asida bol laksin phangam lagadi haiduna nakal aniba ki miyoi sing amaga hunnandaba amasung sanghandaba ki thausil amasu jathare Thogliba irang asi manipur government loisin bangam gari habagi thajabadi laikhidrabani state ki law and order ngakpagi thorang state government laite abasisu mayampur mana khangmarabani haujikti manipur da thogliba irang asi loisin hananabagi amata ngaraba pambaidi central government ki thaujal khakta da oirabani manipur ki assembly mla singi matik mayai ngamnabak mai samsilak labada mahoigi oiba tangai fadaba firep amal lahudrabadi karigumba matamda chopna tragana ikaiba nanglakpa yai aina lawbadagi makhoi gi handaki delhi khongsat asi tangai fadaba oirakpani haujikti manipur gi irang asi karamba matamda loisin gadagi haiba miyang sida central government na haibadi bjp gi government asila lakutpa yaba thabak mayam am leiribadu yenglaga ekhoi gi mla sing delhi da koknonba chatpani aina lawba su yai manipur lenga ki losingba nongthoma beren sindoke sindokloi haiba union home minister amit shah gi khutta lai manipur lenga lehelaroi matam kharagi oiba central gi rule thamlage natragana taragani thoi suba assembly asi muthalagi haibasu union home minister gi aningba apambada lai maramdi haribo wafam mayam asi pangthokna nabagi sapsaba khutam sangdam sing loinamak center da leire haujik se minister oina nongthombam biren leiriba sisu maki thaujal makhatani haina lawbada laloi aikoige asoiba natragana aikoina tawba ngamkidaba thabak kyana maram oirak aikoige kutta leijaba state amang akpagi thawdang asi sanagi sempak ta aplaga delhi da kathokrabanina ruling gi mla sing na delhi da salibasi tangai phadaba khongsat amani aina lawbada aranba leiroi lengak paibada yauba nagagi mla tara kogi gi mla tara minister nongthom beren amasong opposition abadi congress ki mla manga yaudana atai lawmaker sing september taragom doidagi delhi da camp tawraga lainakre masing jamba ruling ki mla sing delhi da ki manipur bhavan anida pairaga leire yamlaba mla sing asina bhavan anina bhavan gi ka amamda laikibadagi haujiki oina misam miyam gi leifam sinbada awaba soidana mayuk naramgani mla sing adugi manungda khara union home minister unakre
Tangkaknaina atai MLA singsu masjid unit home minister unagadori. Masjid sunatana BJP gi leader singsu unana bathorang tawri. Aikuna hause miyang ani ka uba fange. Maduri Manipur gi integrity ka handa ba amasong separate administration pidana pambi ama tawraga Manipur gi watho asi losilu abadiman ama aduga atoba miyang amana minister da laigada ba law and order ngakpagi thaudang haibadi unified command gi chairman gi thaudang amuk hanjilhalu haibasane Auziti singkhong chingya da nongbai kap nariba hatna sunariba sing asda Manipur government kut thingjin bangamdre maram state government da leramba poha adu sandan government paikre miyam nadi lekak to onsil laka saiba aduga asomdala lengak na kari mata tau bangam dabagi phibam ama lerak pa asi MLA sing nungairam gani haiba thazade Marmaduna handa ki khongchat asi chief minister Nongthom Birenbo mapangal hafari hana lawbu sujai natragana mahakpo sindok ke harabasu sindok lo haiba ki paujel puba khongchani hana lawbu sujai aikoi ki miyam na lengak ta demand tawbugam aikoi bo mahot siliba lengak na union government da tawriba demand asi phangadra phangloidra haibasi haujiksu adum pakum phangani haiba thazade Maramdi watok sing asiga horakpham lenga kasigi asoibani asoibadu aujiti wakal taminaba yare miyam haninga litana awapa mayuk nare hariba paujal simadang unit of minister Amit Shah da MLA sina thambi bang amlagadi miyam gi leibak phabane matang hasada panjaring ba wafam de aujaki phibam masida MLA sing pham thadok pada sing nabal lehaning de aikhoibu Delhi na sananing babong da sanhan bachum de siba Manipu aiba dimanasi Save Manipur aba demand asi amuk hana tau nanava lawmakers in the central government ga muknabagi tangai fadabasu lai Save Manipur aba demand asi amuk hana tau danava lawmakers in the central government ga muknabagi tangai fadabasu lai makoina fiar thamlabasu Manipur adum oidun laigani abasima laigak pasina khangan janenge kogi gi arwanba thorangda thausaru daba maidai ngasi di masagi maramdamda mission oirakpagi ningdol pomli thaunaujam brojendro Koki sing na sahi kaya gi mamang dagi pandam amaga loinana lesang sit na atopa phurup sing na khundari pa mafam sing da sangsin duna makhoi gi oiba lam amam semgut na khunda salakhiba asida maidai sing na thausaru daba amadi henjin na khanjil daba na hojik de maidai sing na magi marai kai maram damda mission oiraklabada ningtol pomle Manipur gi puari ga sagona duna laklaba sanahal loksaw hojik na lei makhong aina khangnari pa mafam asida Government aso miyang sangbi khidaba amadi maitai nasu tungda kari oirakadagi aina thausaru daba na ngasi di mafam asida khundari ba maitai sing maramdam marai ka demission oire matamamagi sanahal lokjaw ngasi na lei makhong aina khwai na khangnari ba mafam base Imphal West amasung Kangpokpi district ani gi lona badal leiba kaunu sing gi singkhong da leiba iramdam singleibak Manipur gi puari ga sagona raklabana tanna thana ba yarroi taba mafam amane Kaunu sing asimak maitai furumna irat thauni jariba kaunu leirembigi senglaba khubam leiribane korhul awang laikai gi community hall da sangjafam lauduna leiriba leimakhong singmang dagi khorkul gram panchayat ki ward member su oiramba forisabam jiban maitai sahini fuganifan apokwa leihidraba PS hemjaina poknafamda fongdolakpada Susanpur district da me ahom dagi aurakiba irang asigi saruka moina Sagmai Assembly Constituency ki manung chanba leimakhong dasu irang thoktuna maitai singna maimakai thatolaga lanje naraktuna mekun ga mafandagi mafam kyada sangjafam logduna leire sahi kaya ki mamangdagi leimakhong asi leimakhong bazar amati leimakhong singmang haina khaidoktuna maidai naga kuki amasung nevali furupsina punna nungsi sanhan lemilarak pamafam amane leimakhong bazar ariba mafam masida kuki furupna namnatai aduga leimakhong singmang asida maitai furumna namna tapa mafamne mafam mani asi Imphal West district ki Sangmai Assembly Constituency ki manung channa leibaga loinana mafam asi khurkul gram panchayat na kontuna kanta khulen polling station da kumja lising amaga chapan marfuga mari fawba punna bot thadamin haduna lakhi aduba masigi matung dagi leimakhong bazar asi saito gamfa zol gi manung da salhankre masigi matakta leimakhong singmang gi maitai singna yon thoklakba Koki furuki misina laikiba lam natagana lawfom kaya asida lawkai gi lawraki amasung sangam gi arawa koki gi khul kaya semgalakhi makhwena semgalakhiba khul sing asisu saitu kamfaljo gi manung desalhan ke tawonga sina leimakhong gi mahausa gi leijarakba masakadu tapna thogairak tuna maitai sing asi minority gi thakta lakhibani masina maram oiduna maitai sing asi thengkhang kaya awa ana maikna duna lakli Jiban na hai Manipur asi tongan ba furupna khundamina duna lakpa lamdam mamane
lamdam masida maitai singna asauba thodang lauduna apun bagi sakdam ngaktuna nungsi sanan laiminaduna lakpani leimakong area da kundariba maitai singna mafam masida laiminariba furup punamak amata oina nungsi sanan laiminaba pandamda apun bagi oina village authority semgatuna leimakong singmang jut club lingkat ke club wasigi president pawa wifi gi mi ama da ohen ke club wasna agulakliban ha sang bumasamo fana thamduna matik sabami ama mo ohenna football lovers club ama solengkat ke madugi mahina leimakong maigai gi maitai amasung koki frup ki oina saknaraba footballer kya puthoke sanaroi sing ase state league da mai fakna sanabada natana mafan gi maming leraba club sing da sanaduna asawa fida ama kan ba phawba ngamle mangna hai laibak thibadi maitai sina amata oibagi wakalon da manipur ase lamdamasda khunda minariba furup kuding makini haina lauringai charaga sida koki sing de makhoi da gi oiba aronba lalong ama satharaga leiramle ngasi di maitai na namna khundaramba leimakong gi mafam sing asi kuki singna majority oirakto maitai sing asi tan thorakle puari ga sago natuna laklaba maitai gi ifa ipu singna thambira mafam kya makhoi gi maming thonjin bikhi duna ngasi de maitai sing mafam adu dagi takthoraktuna misen aibado oire ngasi leimakong gi maitai singna refugee amagum oirakli ba fiba mase mangda fawba mangkhidre masdagi hena punging nungsiba amati nungaitaba si leigani khande pudamagase government amasung maitai furukim biyeng salawdaba thongnani ana jibanna pendaba wafam phongdokle nakalamromdana manipurgi phibam luri RSS manipurgi housing oreba phibam ase yamna luba am oire masigi matangda government sabchaba warip ama lawba mathau tai haina RSS Rashtriya Swayamsevak Sangha gi Joint General Secretary Manmohan Baidhana phongdokre Pune da bangdokfa RSS ki annual coordinating meeting da RSS ki Joint Secretary Manmohan Baidhana hai manipur gi housing oreba phibam ase pungning waningai oiba am oire aduba kanglupani gi marakta leiriba wafam ase santaina bagi dabak government matik chaba warip ama lawfam thoge Pune da tha asigi taraga mari dagi hogduna chathagiba numit humni gi sahi gi oiba coordinating committee gi mifam adu da baidan hai manipur da leiriba RSS ki volunteers na pirakpa report ki matungina manipur gi phibam ase yamna khudong thiningai oiba moire RSS ki mahi dagi lawfam thokpa thodang lawduna thabak sangsilei aduba nakalani gi marakta leiriba yanadaba asi loisina bagi damak government chapchaba warip ama lawfam thoge Hana India haina khangrambadagi Bharat haina maming onana pathaurang toriba asigi matangda Baidhana hai malem gi lebak amatana maming ani thonbagi wafam ase laikidre masina maram oirga Bharat haiba maming ase thongadabani aina mahaki maikedagi thamninge reservation gi matangda hangba wafam amada Baidhana RSS na reservation senior functionary gi matangda lepliba wafam de India gi oina SC amsung ST da sanbamisna hiram khudimakta mathau taba sing lawduna lairi Kunaya sa dalay bakyan abasing asi mutan anabagi damag honaba yaba honari maramaduna pangthopa yaba thabak pangthogu haina phangdokhe midai aihoi langam matam masida masak thial loisi panthau midai di mikha ponba pamdabani phajakraba midai aihoi gi langam matam masida masak thial loisi ana nongpok singu thong maidai laikon thalo CP lok seloi pangmai sing imphal nopok te leriba lai oiba panthong na phangdokre Sana siraba pamna siraba matam masida nungsinagdavani nungsinaba hankat hansi sanana punsinsi unnaba masen nungsinasi unnaba masen tengbang nasi igi mari gi khongul sena maratana leminabagi matamne laiga ki wel mafu thoguk sing nasu lebaki asan bamiyang thambirambana mitai lebaki mitai mafuklon gi semlambasu matamoire ngasi gi tangdu leita draba sarang naba matam oirabasu afabalambi semlambadi miyam nasu line nasu yagane line langi ngamdai rakani lai thagona si lai gi lan oiramgani lai gi matam na purakpani lai na khangba loisanbagi matam su lakani lai ningsi lan changba lan nga puda umang lai kolibubu su chena thagon se umang lai ning jaba mitai furupni lai ning thau lai maren chena thagona si lan ngamna na bathawni se puwari semdok pasing MU gi historian singna chumthok si bije Manipur da thokli bawathok asigi mari leithana amadi masigi mamangdagi hauna lamtam asigi puari po semdok sadok laga lana wantok pinanaba furup kanglup amana honariba si sumthok nadaba Manipur University gi History Department gi historian scholar mahiroi amadi ojasina punna honaminasi ana Manipur University gi Vice Chancellor L Lokendra na phangdokre ngasi Manipur University gi Department of Mass Communication na chatharakpa documentation gi project loisan bagi University asigi Art Science Department ki holda pangthokiba tharumaduda chief guest ki warol piraduna Lokendra na makatan hai
ꯍꯧꯈꯤꯕ ꯃꯦ 3 ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯆꯥ ꯈꯔ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯑꯗꯨꯃꯛꯄ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯕꯤꯁꯤ ꯃꯤꯔꯥꯃꯛꯇꯤ ꯌꯥꯎꯈꯤꯗꯦ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯋꯥꯊꯣꯛ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯃꯦ 3ꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯁꯨ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯊꯧꯄꯨꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 4ꯗꯁꯨ Y20 ꯀꯟꯁꯜꯇꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯑꯃꯗꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯃ ꯂꯥꯛꯄ ꯑꯁꯤꯅ ꯄꯨꯝꯅꯃꯛꯇ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯗꯕ ꯅꯠꯇꯦ ꯆꯩꯔꯛ ꯑꯁꯤꯗ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯄꯨꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯏꯁꯤꯟꯕ ꯄꯦꯄꯔ ꯀꯌꯥꯃꯔꯨꯝ ꯐꯣꯡꯖꯤꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤडियाꯁꯤꯡꯗ ꯄꯣꯁꯠ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯊꯦꯡꯅꯔꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯑꯣꯏꯔꯕ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡ ꯑꯁꯤꯅ ꯊꯣꯔꯛꯇꯨꯅ ꯆꯨꯝꯊꯣꯛꯍꯧꯕ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯄꯨꯋꯥꯔꯤꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛ ꯍꯤꯁꯇ꯭ꯔꯤ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯤꯁꯇꯣꯔꯤꯌꯟꯅꯤ ꯍꯥꯏꯕꯈꯛ ꯌꯥꯔꯣꯏ ꯍꯤꯁꯇ꯭री ꯍꯥꯏꯕꯁꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕ ꯑꯃꯗꯤ ꯂꯦꯡꯗ꯭ꯔꯕ ꯑꯁꯨꯝꯕ ꯑꯗꯨꯕꯨꯅꯤ ꯃꯁꯤꯗ ꯁꯦꯝꯗꯣꯛꯅꯅꯕ ꯍꯣꯠꯅꯕ ꯁꯥꯗꯣꯛꯇꯨꯅ ꯂꯥꯟꯅ ꯁꯟꯗꯣꯛꯅꯅꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯑꯁꯤꯗꯤ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯁꯦꯝꯗꯣꯛꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯩꯇꯩ 22 ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯣꯔꯦꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯦꯝꯗ ꯂꯩꯔꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯃꯣꯔꯦꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯊꯥ 3 ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯤꯌꯦꯡ ꯃꯈꯥꯗ ꯃꯣꯔꯦꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ KLV ꯀꯦꯝ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯇꯩ ꯑꯌꯥꯝꯕ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯏꯝꯐꯥꯜ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ 22ꯗꯤ ꯑꯇꯣꯝꯕꯤ ꯃꯆꯥꯒꯨꯝ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯦꯝ ꯑꯁꯤꯗ ꯊꯝꯕꯤꯔꯤ ꯃꯔꯤ ꯂꯩꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯣꯐꯤꯁꯔ ꯀꯌꯥ SDO DCꯗ ꯃꯈꯣꯏꯕꯨꯁꯨ ꯇꯝꯄꯥꯛꯇ ꯄꯨꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯕꯗ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯔꯦꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯦꯝꯗ ꯑꯋꯥꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯌꯥꯝꯕ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯆꯥꯅ ꯊꯛꯅꯅꯕ ꯅꯤꯡꯊꯤꯅ ꯄꯤꯕꯤꯗꯕ ꯇꯝꯅꯅꯕ ꯇꯨꯝꯅꯅꯕ ꯐꯤꯔꯣꯜ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯗꯅ ꯂꯩꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯁꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯕꯤꯅꯅꯕ ꯍꯥꯏꯖꯔꯕ ꯐꯥꯎꯕ ꯑꯃꯗ ꯄꯤꯕꯤꯗꯅ ꯑꯇꯣꯟꯕ ꯖꯥꯠ ꯑꯃꯗꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯒꯨꯝ ꯊꯝꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯌꯧꯅꯔꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯅꯕ ꯈꯪꯍꯜꯂꯛꯂꯤ ꯍꯦꯃꯆꯟꯗ꯭ꯔ ꯕ꯭रिꯒꯦꯗꯤꯌꯔꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯀꯔꯅꯦꯜ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯅꯤꯉꯣꯝꯕꯝ ꯍꯦꯃꯆꯟꯗ꯭ꯔ ꯕ꯭रिꯒꯦꯗꯤꯌꯔꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯕ꯭रिꯒꯦꯗꯤꯌꯔꯒꯤ ꯔꯦꯡ ꯌꯧꯕ ꯉꯝꯕ 3ꯁꯨꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯍꯦꯃꯆꯟꯗ꯭ꯔꯅ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯛꯄꯗ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯏꯝꯐꯥꯜ ꯑꯦꯂꯝꯅꯦ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯡꯈꯦꯝ ꯒꯣꯀꯨꯜ ꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯟꯇꯔꯥꯖ ꯁꯅꯥꯁꯝꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯔꯅꯦꯜ ꯅꯤꯉꯣꯝꯕꯝ ꯍꯦꯃꯆꯟꯗ꯭ꯔ ꯑꯁꯤ ꯈꯣꯡꯃꯟ ꯖꯣꯟ 5ꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯉꯣꯝꯕꯝ ꯏꯕꯣꯖꯧ ꯑꯃꯁꯨꯡ ꯅꯤꯉꯣꯝꯕꯝ ꯅꯌꯣꯟ ꯁꯥꯈꯤꯒꯤ 6ꯁꯨꯕ ꯃꯆꯥꯅꯤ ꯃꯥ ꯈꯣꯡꯃꯟꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯂꯕ ꯃꯇꯨꯡ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜ ꯏꯝꯐꯥꯜꯗ ꯃꯈꯥ ꯇꯝꯊꯔꯛꯈꯤꯕꯅꯤ ꯇꯨꯡꯗ ꯍꯔꯤꯝꯄꯨꯔꯒꯤ NITꯗ इलेक्ट्रिकल इंजीनियरिंग तंब लोरगा इंडियन मिलिटरी एकेडमी टेक्निकल सिल्वर मेडल फंगदुना इंजीनियरिंग कैडेट ओइना चंगलखिबने मखतरकवा अतोप पाउदा महाराष्ट्र हॉस्टल था अहंगी मनुंगदा अंगांग सामग हुंफुद्रा मफन सीग्रे महाराष्ट्र की नंदुरबार यामद्रबदा था अहंगी मनुंगदा सिविल हॉस्टल अंगांग सामग हुंफुद्रा मफन सीग्रे नंदुरबार की चीफ मेडिकल ऑफिसर M सावन कुमार की मतुंग इन मरम कयामुंग अंगांग सिंग असि सिबने लोवर्ड वेट वर्ड एफेजिया सेप्सिस अमसोंग रेस्पिरेटरी डिजीज मरुओइबा मरमसिंगने मणिपुरदगी वुसु सानरोइसिंग अमदि कोच एशियन गेम्स 2023 दगी इंडिया के स्काउट दगी लौथोरकले मणिपुर जिलेबाकसगी स्पोर्ट्स की पावर हाउस नि हाजरगसु चाइना की हांगजाउदा सेप्टेम्बर 19 दगी अक्टोबर 9 फाव पांगथोकदोरिबा तरागा मपन सुबा एशियन गेम्स 2023 की इंडिया के स्काउट दा नेशनल वुसु चैंपियन अनि अमसोंग नेशनल अमदि इंटरनेशनल क्या पुथोखरबा इंडिया के सीजन ताउलु कोच अमा यावरक्त्रे मणिपुरदगी वुसु ताउलु प्लेयर हंजबम कर्णजित शर्मा अमसोंग लैमपोपम सनातोंबी चनु असे वुसु के नेशनल चैंपियन ओइबदा नतना हौजिक पाटियालादा एशियन गेम्स की कोचिंग चथारिबनी अदुबो
Indian trial de kan kraba matung India ga scout da makoi ki maming sing yaurok tabani masiga chapmanana India gi tawlu coach mayang lambam Sasidananda asijo khwaide ki senior orba masong experience leraba tawlu coach oivitana national amade international gi tawlu champion kya puthokrabani makso India ki national scout da thangna na ahumlak yahulaki dabani Wusu athlete ani asna lebak asibo bahut chindone Asian Games saruk yana pamanglan sagat charubani adubo makoi gi ming India gi scout da yaurok daba asina ningba kahale makoi India gi scout da lauthok liba asi makoi international tournament gi achievement leite haiba ground asida lauthorpani international wusu player oifetana tana wusu coach am oriba panglambam Amit Kuwana trial selection da sanaru sina pikiba performance aduna Asian Games asida India gi medal phangba ngamgadoribani Marmaduna Ministry of Youth Affairs and Sports da makoi gi firep adu amukta ga khadabina ba apel dawre COVID-19 laisat laikhibana maram oraga asoba international tournament kaya topa amasung ngasi foba jaitok tuna lairi Marmaduna sanaro sing asigumba tournaments ng saruk yatu na lebak asigi damag performance utok na dabagi tanja laitre adoba ministry ki officers in Asian Games ki selection ki damag Moscow Wusu Star Tournament bo criteria oriba asi tournament asi invitation tournament amakangni Marmaduna aikoi ki sanaro sing tournament asi ki damag pre government selection amadalai ki de masina maram oraga aikoi ki sanaro sing tournament asi da saruk yaba ngam ki dabani Sarasna Manipur gi wusu player ani amasung coach amupa scout dagi lauthorok pagi matangda amukana kanabina pa wusu Association of India amasung Manipur gi sports minister na Ministry of Youth Affairs and Sports da CE kre haire aroibeda content sing asigi markui pa pau khara asiba pau dam jariba Manipur local news YouTube channel asidagi yang beri pa puna mapadaga jari channel isana domda kana badi subscribe tawi business subscribe tawi romoloina na like and share to wusu kawi kanuk namak po amukana thaga jari